ꯋꯥꯔꯛꯄꯅ ꯄꯦꯜꯍꯟꯕꯗ ꯊꯤꯟꯊꯕ ꯑꯣꯏꯍꯜꯂꯤ, ꯑꯔꯣꯏꯕꯗ ꯑꯐꯕ ꯐꯜ ꯑꯃ ꯐꯪꯅꯕ ꯅꯪ ꯅꯁꯥꯅ ꯄꯦꯜꯍꯟꯕ ꯊꯤꯟꯊꯍꯟꯗꯕ ꯌꯥꯏ꯫ ꯑꯁꯤꯡꯕ ꯂꯧꯃꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ꯫ ꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯨꯝꯕ꯭ꯔꯩ ꯄꯥꯝꯕꯤ ꯑꯃ ꯊꯥꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ꯫ ꯃꯈꯣꯏꯅ ꯃꯁꯥ ꯑꯃ ꯂꯩꯕꯥꯛꯇ ꯌꯨꯡꯁꯤꯜꯂꯅꯤ, ꯑꯗꯨꯒ ꯃꯗꯨ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯛꯄꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ꯫ ꯃꯗꯨꯗ ꯂꯧꯃꯤ ꯑꯗꯨꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯃꯤ, ꯑꯗꯨꯒ ꯆꯨꯝꯕ꯭ꯔꯩ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯃꯅꯥ ꯄꯥꯟꯕ ꯍꯧꯔꯛꯂꯕ ꯑꯗꯨꯕꯨ ꯀꯥꯟꯗ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯃꯗꯨ ꯃꯍꯩ ꯌꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯅꯤ꯫ ꯑꯗꯨꯒꯤ ꯆꯨꯝꯕ꯭ꯔꯩ ꯃꯆꯥ ꯃꯆꯥ ꯄꯥꯟꯕ ꯍꯧꯔꯛꯂꯅꯤ꯫ ꯃꯗꯨꯃꯛꯅꯤ ꯏꯁ꯭ꯋꯔꯅꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯑꯁꯤ꯫ ꯑꯣ, ꯅꯪꯁꯤ ꯆꯩ ꯑꯃ ꯉꯥꯏꯔꯤꯉꯩꯗꯒꯤ ꯑꯩꯅ ꯍꯧꯔꯛꯂꯕꯅꯤ, ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯕꯥꯛꯇ ꯅꯪꯅ ꯊꯥꯕꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯪꯅ ꯃꯔꯥ ꯇꯥꯗꯨꯅ ꯃꯁꯥ ꯈꯔ ꯈꯔ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯃꯍꯩ ꯌꯥꯟꯕ ꯍꯥꯏꯅ ꯉꯥꯏꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯎꯞꯁ, ꯅꯨꯡꯁꯤꯕ ꯈꯔ, ꯎꯞꯁ, ꯍꯔꯥꯎꯕ ꯈꯔ, ꯏꯪꯊꯕ ꯈꯔ, ꯈꯖꯤꯛ ꯈꯖꯤꯛ ꯑꯁꯤꯗ ꯏꯁ꯭ꯋꯔꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯃꯍꯥꯛꯁꯨ ꯑꯁꯤꯡꯕ ꯂꯧꯃꯤ ꯑꯃꯅꯤ꯫ ꯑꯁꯤꯡꯕ ꯆꯨꯝꯕ꯭ꯔꯩ ꯊꯥꯕ ꯑꯗꯨ ꯀꯔꯤ ꯇꯧꯏ ꯈꯪꯕ꯭ꯔꯥ? ꯑꯍꯥꯟꯕ ꯆꯍꯤꯗ ꯑꯄꯤꯛꯄ ꯆꯨꯝꯕ꯭ꯔꯩꯁꯤꯡ ꯃꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯦꯛꯇꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯨꯟꯗꯨꯅ ꯆꯥꯎꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯦꯛꯇꯣꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯑꯗꯣ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤꯗꯃꯛꯇꯅꯣ? ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯊꯤꯡꯖꯤꯜꯂꯤ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ? ꯑꯩꯈꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯇꯧꯅꯤꯡꯈꯤ, ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄ ꯄꯥꯝꯈꯤ, ꯑꯗꯨꯕꯨ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯤꯈꯤ꯫ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯔꯝ ꯍꯥꯏꯅ ꯏꯕ ꯉꯝꯗꯣꯏꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯏꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ? ꯏꯗ꯭ꯔꯤꯉꯩꯗ ꯑꯃ ꯍꯥꯟꯅ ꯄꯥꯒꯗꯕꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯍꯧꯗꯣꯏꯅꯣ? ꯅꯪꯅ ꯍꯧꯒꯦ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯒꯅꯨ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯃꯁ꯭ꯌꯥꯗꯤ ꯍꯧꯔꯨꯔꯒ ꯏꯁ꯭ꯋꯔꯅ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯃꯗꯨ ꯂꯣꯏꯁꯟꯕ ꯉꯝꯂꯣꯏ꯫ ꯂꯧꯃꯤ ꯑꯗꯨꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯄꯤꯛꯄ ꯆꯨꯝꯕ꯭ꯔꯩ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤ ꯍꯦꯛꯇꯠꯂꯤꯕꯅꯣ? ꯃꯈꯣꯏ ꯑꯗꯨ ꯅꯨꯡꯁꯤꯕꯒꯤ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯅꯧꯕꯁꯤꯡ ꯑꯁꯦ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯀꯨꯏꯅꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯥꯟꯅꯕ ꯑꯣꯏꯗꯦ꯫ ꯍꯦꯂꯣ! ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯅꯧꯕꯁꯤꯡꯁꯤ ꯅꯨꯡꯁꯤ, ꯑꯗꯨꯅ ꯍꯥꯏꯗꯤ, ꯏꯁ꯭ꯋꯔ, ꯑꯩ ꯋꯥꯍꯩ ꯑꯃ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯏꯁ꯭ꯋꯔꯗꯒꯤ ꯑꯉꯛꯄ ꯄꯣꯠ ꯀꯌా ꯐꯪꯂꯝꯃꯤ꯫ ꯑꯩꯅ ꯗꯦꯕꯇ ꯍꯥꯏ, ꯗꯦꯕ ꯑꯁꯤ ꯂꯥꯏꯅ ꯌꯥꯒꯟꯗꯦ꯫ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯁꯤ ꯍꯪꯖꯩ ꯍꯥꯏꯅ ꯍꯥꯏꯒꯅꯤ, ꯌꯦꯡꯉꯨ, ꯑꯩꯅ ꯍꯪꯖꯈꯤꯕ ꯑꯗꯣ ꯑꯩ ꯐꯪꯖꯔꯦ꯫ ꯃꯁꯤ ꯑꯉꯛꯄꯅꯤ, ꯅꯠꯇ꯭ꯔꯥ? ꯍꯔꯥꯎꯏ, ꯑꯗꯨꯕꯨ ꯃꯗꯨ ꯀꯨꯏꯅ ꯆꯠꯇꯦ, ꯃꯔꯝꯗꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯃꯔꯝꯅ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯧꯔꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯐꯪꯕꯁꯤ ꯄꯥꯞ ꯆꯦꯟꯕ ꯐꯥꯎꯕ ꯅꯪꯗꯤ ꯑꯋꯥꯕꯅꯤꯗ꯫ ꯃꯗꯨ ꯑꯩꯅ 25-30 ꯍꯣꯠꯅꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯐꯪꯈꯤꯗꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯒ ꯆꯍꯤ 90 ꯆꯨꯞꯅ ꯂꯩꯃꯤꯟꯅꯔꯛꯂꯒ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯐꯪꯂꯕꯗꯤ ꯀꯝꯗꯧꯗꯣꯏꯅꯣ? ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯒꯅꯤ꯫ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕꯁꯤꯡꯅ ꯅꯪꯅ ꯆꯤꯡꯗꯨꯅ ꯄꯨꯅꯤꯡꯗꯦ꯫ ꯋꯥ ꯇꯥꯛꯊꯣꯛꯄꯤꯕ ꯑꯁꯤꯒꯨꯝꯅ ꯌꯥꯝꯅ ꯃꯌꯥꯝ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩ ꯍꯥꯏꯕ ꯈꯪꯅꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯔꯕꯁꯨ ꯐꯥꯎꯗ꯭ꯔꯕꯁꯨ ꯏꯁ꯭ꯋꯔꯗꯤ ꯑꯗꯨꯝ ꯂꯩ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯄꯤꯔꯣꯏ꯫
ꯄꯤꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ, ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ, ꯑꯆꯨꯝꯕ ꯑꯗꯨ ꯇꯧꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯑꯩꯁꯤ ꯃꯔꯥ ꯇꯥꯗꯨꯅ ꯊꯥꯕꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯆꯠꯂꯤꯕ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯕꯨ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯄꯤꯔꯣꯏ꯫ ꯑꯩꯅ ꯉꯁꯤ ꯃꯁꯤ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯑꯁꯦ ꯀꯟꯕꯤꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯒꯗ꯭ꯔꯥ? ꯏꯁ꯭ꯋꯔ ꯅꯪ ꯑꯗꯨꯝ ꯂꯩꯕꯤꯌꯨꯀꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯪ ꯏꯁ꯭ꯋꯔꯅ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯄꯨꯡ ꯐꯥꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯑꯁꯤ ꯍꯣꯡꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯏꯁ꯭ꯋꯔ ꯑꯩꯕꯨ ꯍꯔꯥꯎꯅ ꯊꯝꯕꯤꯌꯨ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕꯤꯗ꯭ꯔꯕꯁꯨ ꯌꯥꯏ, ꯅꯪꯕꯨ ꯈꯪꯖꯕꯅ ꯑꯩꯒꯤ ꯍꯔꯥꯎꯐꯝꯅꯤ꯫ ꯑꯩꯒꯤ ꯑꯄꯦꯟꯕꯗꯤ ꯅꯪꯕꯨ ꯈꯪꯖꯕꯅꯤ, ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔ ꯅꯪꯅ ꯍꯥꯟꯅ ꯈꯪꯏ꯫ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯑꯩꯅ ꯊꯥꯖꯩ ꯅꯪꯅ ꯅꯪꯒꯤ ꯑꯆꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯧꯕꯤꯔꯛꯀꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯀꯔꯤ ꯇꯧꯍꯟꯅꯤꯡꯂꯤꯕꯒꯦ? ꯀꯔꯝꯅ ꯉꯁꯤ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ? ꯏꯁ꯭ꯋꯔꯅ ꯂꯩꯅꯕ ꯃꯔꯤꯗ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯑꯣꯏꯖꯕ ꯊꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯅꯕ ꯏꯁ꯭ꯋꯔꯕꯨ ꯄꯤꯁꯤꯟꯖꯅꯤꯡꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯗ꯭ꯔꯒꯅ ꯄꯦꯟꯗꯕ, ꯈꯥꯡꯕ ꯀꯟꯕ ꯍꯥꯏꯕꯁꯤ ꯉꯥꯏꯕ ꯀꯟꯕ ꯅꯠꯇꯦ꯫ ꯅꯪꯅ ꯄꯥꯝꯂꯕꯁꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯉꯥꯏꯕ ꯌꯥꯒꯅꯤ, ꯑꯗꯨꯒ ꯈꯥꯡꯕ ꯍꯥꯏꯕꯁꯤꯅ ꯅꯪꯅ ꯉꯥꯏꯔꯤꯉꯩꯗ ꯀꯔꯝꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯥꯡꯕ ꯍꯩꯕꯁꯤꯗꯤ ꯆꯥꯡꯌꯦꯡ ꯇꯧꯔꯤꯉꯩꯗ ꯁꯦꯝꯒꯠꯄ, ꯆꯥꯎꯈꯠꯄ ꯊꯋꯥꯏꯒꯤ ꯃꯍꯩꯅꯤ꯫ ꯑꯐꯕ ꯃꯇꯝꯗ ꯈꯪ ꯍꯩꯕ ꯑꯁꯤ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ꯫ ꯑꯩꯁꯨ ꯀꯌꯥꯔꯛ ꯈꯥꯡꯈꯤ, ꯍꯣꯏ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯠꯄ ꯍꯩꯔꯦ꯫ ꯈꯥꯡ ꯍꯩꯕ ꯇꯝꯕ ꯍꯥꯏꯅ ꯏꯊꯣꯛꯇꯨꯅ ꯊꯝꯂꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯗꯨ ꯂꯩꯔꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪꯅ ꯏꯁ꯭ꯋꯔꯗ, ꯏꯁ꯭ꯋꯔ ꯑꯩꯕꯨ ꯈꯪ ꯍꯩꯕ ꯇꯝꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯐꯪꯒꯗꯕ ꯑꯁꯤ ꯁꯃꯁ꯭ꯌꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯤ ꯃꯗꯨꯗꯒꯤ ꯊꯩꯗꯣꯛꯂꯒ ꯆꯠꯅꯕ ꯂꯝꯕꯤ ꯊꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯑꯃꯠꯇꯁꯨ ꯑꯣꯏꯅꯤꯡꯗꯦ꯫ ꯒ꯭ꯔꯤꯛꯇ ꯈꯥꯡ ꯍꯩꯕꯒꯤ ꯑꯔꯊ ꯑꯁꯤ ꯃꯗꯨ ꯊꯦꯡꯅꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯐꯪꯂꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯕ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯈꯥꯡ ꯍꯩꯇꯕ ꯃꯤꯗꯤ ꯑꯔꯣꯏꯕꯗ ꯑꯗꯨꯝ ꯃꯥꯏꯊꯤ꯫ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯝꯃꯤ, ꯑꯏꯕꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯤꯡꯁꯤꯡꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯗꯨ ꯋꯥꯔꯛꯄꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯑꯋꯥꯕꯒꯤꯁꯨ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯂꯤ꯫ ꯖꯣꯏꯁ, ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯋꯥꯕꯒꯤꯁꯨ ꯊꯧꯔꯥꯡ ꯇꯧꯒꯗꯧꯔꯤꯕꯁꯦ? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯕ ꯑꯁꯤꯗ ꯑꯃꯔꯣꯝꯗ ꯑꯁꯨꯝꯅ ꯑꯆꯨꯝꯕ ꯃꯈꯜꯒꯤ ꯑꯋꯥꯕꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯃꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯔꯊ ꯀꯔꯤꯅꯣ? ꯑꯩꯅ ꯖꯤꯝꯗ ꯆꯠꯇꯨꯅ ꯍꯞꯇꯥ ꯑꯃꯗ 3ꯂꯛ ꯆꯠꯇꯨꯅ ꯁꯥꯟꯅꯩ, ꯃꯗꯨꯗ ꯋꯥꯅꯕ ꯑꯩꯅ ꯄꯩꯁꯥ ꯄꯤꯔꯤꯕꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯐꯤ ꯑꯗꯨ ꯁꯦꯠꯀꯦ ꯍꯥꯏꯔꯗꯤ ꯃꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯕ ꯇꯥꯏ꯫ ꯋꯣ, ꯍꯜꯂꯦꯂꯨꯌꯥ! ꯑꯩꯅ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯗ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯄꯥꯝꯂꯨꯕ ꯃꯇꯝꯗ ꯃꯗꯨ ꯆꯥꯅꯕ ꯑꯩ ꯊꯧꯔꯥꯡ ꯇꯧꯕ ꯇꯥꯏ꯫ ꯑꯗꯨꯗꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯈꯔ ꯄ꯭ꯂꯦꯠꯇ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯅꯤ꯫ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯐꯖꯅ ꯐꯝꯊꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯥꯒꯗꯕꯁꯤ ꯀꯔꯤꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ?
ꯑꯩꯒꯤ ꯑꯋꯥꯕ ꯑꯗꯨ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯂꯟꯆꯇ ꯑꯩ ꯕ꯭ꯔꯦꯗ ꯆꯥꯔꯔꯣꯏ꯫ ꯉꯁꯤꯗꯤ ꯄꯥꯁꯇꯥ ꯑꯣꯏꯅ ꯆꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯗꯨꯒꯤ ꯌꯥꯝꯈ꯭ꯔꯕ ꯀꯦꯂꯣꯔꯤꯖ ꯃꯌꯥꯝ ꯑꯗꯨ ꯑꯩꯅ ꯆꯥꯕꯗꯒꯤ ꯊꯤꯡꯖꯤꯟꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯪꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯍꯤꯡꯗꯨꯅ ꯆꯥꯟꯅꯕ ꯃꯈꯜ ꯑꯃꯗ ꯊꯝꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯈꯛꯇꯪꯒꯤ ꯊꯧꯔꯥꯡ ꯇꯧꯔꯕꯗꯤ ꯇꯨꯡꯗ ꯅꯪꯉꯣꯟꯗ ꯂꯦꯝꯍꯧꯒꯗꯧꯔꯤꯕꯗꯣ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ, ꯑꯋꯥꯕꯅꯤ꯫ ꯍꯦꯂꯣ, ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯉꯁꯤ ꯐꯥꯎꯕ ꯄꯩꯁꯥ ꯑꯃꯠꯇ ꯇꯣꯟꯕ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝꯗꯤ ꯗꯦꯚ ꯃꯦꯌꯔ ꯑꯁꯤ ꯈꯪ ꯍꯩꯕꯅꯤꯅ ꯃꯥꯅ ꯍꯥꯏ, ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯩꯔꯕ ꯀꯥꯟꯗ ꯂꯩꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯕ ꯕꯤꯜꯗꯤꯡ ꯂꯩꯇꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯖꯒꯥꯁꯤꯡ ꯋꯥꯏꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯔꯝꯃꯤ꯫ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯅ ꯁꯤꯗ, ꯑꯇꯣꯞꯄ ꯑꯃꯅ ꯃꯐꯝ ꯑꯃꯗ, ꯑꯃꯅ ꯁꯤꯗ, ꯑꯃꯅ ꯃꯐꯝ ꯑꯃꯗ꯫ ꯗꯦꯛꯁ ꯊꯝꯕ ꯌꯥꯗꯕ, ꯑꯗꯨꯕꯨ ꯄꯩꯁꯥ ꯊꯤꯗꯨꯅ ꯏꯁꯥꯒꯤ ꯕꯤꯜꯗꯤꯡ ꯂꯩꯖꯔꯕ ꯃꯇꯝꯗꯗꯤ ꯅꯨꯡꯉꯥꯏꯅ ꯄ꯭ꯔꯦꯁꯔ ꯌꯥꯎꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯐꯪꯅꯕ꯫ ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛ ꯈꯨꯗꯛꯇ ꯄꯦꯟꯅꯕ ꯍꯣꯠꯅꯔꯕꯗꯤ ꯍꯧꯖꯤꯛ ꯐꯪꯗꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯃꯛ ꯐꯪꯗꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯃꯛ ꯐꯪꯗꯕ ꯌꯥꯗꯦ꯫ ꯑꯩꯅ ꯈꯟꯕꯗ ꯗꯦꯚꯀ ꯑꯩꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯆꯍꯤ 15 ꯐꯥꯎꯕ ꯃꯐꯝ ꯑꯃꯠꯇꯗ ꯀꯣꯏꯕ ꯆꯠꯈꯤꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯅꯤꯃꯨꯟ ꯀꯔꯝ ꯇꯧꯈꯤ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯃꯉꯣꯟꯗ ꯀꯦꯕ ꯃꯇꯝꯗ ꯗꯦꯚꯅ ꯄꯔꯗꯥ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯈꯣꯏꯅ $3,000 ꯄꯤꯕ ꯐꯃꯨꯡ ꯀꯥꯡꯊꯣꯜ ꯑꯃ ꯂꯩꯅꯕ ꯗꯦꯚꯅ ꯃꯥꯒꯤ ꯕꯣꯁꯇꯒꯤ ꯂꯨꯄꯥ $500 ꯄꯨꯔꯝꯃꯤ꯫ ꯄꯣꯠꯇꯣ ꯌꯥꯝꯅ ꯐꯕ ꯄꯣꯠꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯥꯅ ꯆꯣꯡꯕꯗ ꯃꯣꯟꯄꯥꯛ ꯆꯣꯡꯊꯣꯔꯛꯈꯤ꯫ ꯃꯊꯪꯗꯅ ꯐꯃꯨꯡ ꯑꯗꯣ ꯇꯨꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯐꯃꯨꯡ ꯑꯗꯣ ꯁꯥꯊꯤꯅ ꯇꯦꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯆꯍꯤ 10 ꯁꯨꯕ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯆꯨꯔꯨꯞ ꯂꯩꯅꯕ ꯑꯩꯅ ꯁꯣꯗꯥ ꯕꯣꯇꯜꯗ ꯄꯩꯁꯥ ꯂꯣꯠꯂꯝꯃꯤ꯫ ꯆꯨꯔꯨꯞ ꯊꯛꯇꯕ ꯌꯥꯔꯝꯗꯦ꯫ ꯆꯨꯔꯨꯞ ꯊꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯩꯁꯥ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯜ ꯌꯥꯎꯗꯅ ꯄꯣꯠ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯇꯧꯔꯝꯗꯦ꯫ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯔꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏꯅ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯉꯥꯏꯕ ꯂꯩꯔꯔꯣꯏ꯫ ꯂꯨꯛ 15ꯗ ꯌꯥꯎꯕ ꯑꯣꯛꯇꯕ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯅꯈꯣꯏ ꯅꯤꯡꯁꯤꯡꯂꯝꯕ ꯌꯥꯏ꯫ ꯅꯍꯥ ꯑꯃ ꯃꯌꯥꯝꯕ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯣꯇꯣ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯅ ꯇꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯕ ꯄꯥꯝꯂꯝꯗꯦ, ꯈꯨꯗꯛꯇ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯏꯄꯥ, ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯟ-ꯊꯨꯝꯒꯤ ꯁꯔꯨꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯍꯥꯛꯅ ꯄꯩꯁꯥꯗ ꯄꯥꯝꯂꯤꯕ ꯑꯗꯨ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯦꯝꯄ꯭ꯂꯤꯐꯥꯏꯗ ꯕꯥꯏꯕꯜꯗ ꯍꯥꯏ ꯃꯍꯥꯛꯅ ꯑꯔꯦꯝꯕꯗ ꯑꯊꯤꯡꯕ ꯌꯥꯎꯗꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯗꯨꯅ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯍꯤꯡꯂꯝꯃꯤ꯫ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯥꯟꯅꯗꯕꯗ ꯁꯦꯜ ꯆꯥꯗꯤꯡ ꯇꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯜ-ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯣꯛ ꯁꯦꯟꯅꯗꯨꯅ ꯑꯣꯛꯀꯤ ꯃꯆꯤꯟꯖꯥꯛ ꯆꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯁꯥ ꯃꯊꯟꯇ
ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯐꯝꯗ ꯆꯠꯂꯒꯦ꯫ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯀꯣꯟꯗꯨꯅ ꯑꯣꯛꯄꯤꯈꯤ꯫ ꯐꯖꯕ ꯐꯤ, ꯐꯖꯕ ꯁꯦꯟꯗꯜ, ꯃꯔꯝꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯣꯠꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯄꯟꯗꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯅꯨꯡꯁꯤꯅ ꯂꯧꯁꯤꯟꯕꯤꯔꯕꯁꯨ, ꯂꯨꯅ ꯇꯧꯕꯤꯔꯕꯁꯨ, ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝ ꯑꯗꯨꯗꯤ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯂꯣꯏꯁꯤꯟꯈꯤꯕꯁꯤꯡ ꯑꯗꯨ ꯉꯛꯄꯗꯤ ꯉꯛꯄꯤꯒꯅꯨ, ꯑꯗꯨꯕꯨ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯃꯥꯡꯈ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯍꯜꯂꯛꯎ ꯌꯥꯔꯔꯣꯏ꯫ ꯃꯥꯡꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯈꯥꯡꯕ ꯈꯖꯤꯛꯇꯪ ꯀꯜꯂꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯕꯅꯤ, ꯈꯖꯤꯛꯇꯪꯒ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯇꯝꯒꯗꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯉꯥꯡꯅꯩ꯫ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯟꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯂꯤ꯫ ꯊꯧꯖꯥꯟ ꯍꯥꯏꯕꯁꯤ ꯆꯦꯛꯁꯤꯟꯗꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯕ ꯅꯠꯇꯦ꯫ ꯍꯣꯏ, ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯟꯒꯤ ꯃꯄꯥꯟꯅ ꯉꯥꯛꯄꯤꯕꯗꯤ ꯐꯪꯒꯅꯤ, ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯁ꯭ꯋꯔꯒꯗꯗꯤ ꯆꯠꯄ ꯐꯪꯒꯅꯤ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯏꯁ꯭ꯋꯔꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯍꯤꯡꯍꯟꯅꯤꯡꯉꯤ꯫ ꯏꯁꯥ ꯏꯊꯟꯇ ꯋꯥꯔꯛꯄꯗꯨ ꯃꯍꯥꯛꯅ ꯄꯥꯝꯃꯤ, ꯍꯧꯖꯤꯛꯁꯨ ꯃꯉꯣꯟꯗ ꯀꯠꯊꯣꯛꯄꯗꯨ ꯄꯥꯝꯃꯤ, ꯍꯧꯖꯤꯛꯁꯨ ꯄꯤꯕ ꯍꯩꯕ ꯑꯣꯏꯖꯕ ꯊꯤꯗꯕ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯈꯥꯡ ꯍꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯃꯤ, ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏ ꯊꯥꯖꯕ ꯑꯃꯗꯤ ꯈꯥꯡꯕ ꯍꯩꯕꯒꯤ ꯃꯄꯥꯟ ꯈꯛꯇꯅ ꯏꯁ꯭ꯋꯔꯅ ꯋꯥꯁꯛ ꯄꯤꯕ ꯑꯗꯣ ꯐꯪꯕ ꯉꯝꯒꯅꯤ꯫ ꯁꯣꯇꯣ ꯐꯪꯕ ꯑꯗꯨ ꯑꯣꯏꯒꯦꯔꯥ, ꯊꯕꯛ ꯁꯨꯕꯗꯨ ꯑꯣꯏꯒꯦꯔꯥ, ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯣꯇꯣ ꯑꯣꯏꯅ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯑꯩꯅ ꯐꯪꯈꯤꯕꯗꯒꯤ ꯍꯦꯟꯅ ꯐꯪꯏ꯫ ꯁꯣꯇꯣ ꯑꯣꯏꯕꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯤ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯁꯣꯇꯣ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯀꯣꯔꯤꯟꯊꯤꯌꯥ 4:5꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯋꯥꯌꯦꯟꯕ ꯇꯧꯒꯅꯨ꯫ ꯑꯩꯅ ꯊꯥꯖꯕꯗ ꯃꯔꯤ ꯀꯌꯥ ꯑꯃ ꯊꯨꯅ ꯋꯥꯌꯦꯜꯂꯨꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯀꯥꯏꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯦꯡꯂꯦ ꯍꯥꯏꯔꯒ ꯃꯄꯥꯟꯊꯣꯡꯒꯤ ꯎꯔꯤꯕ ꯑꯗꯨꯗ ꯃꯅꯨꯡ ꯈꯪꯗꯅ ꯋꯥꯌꯦꯜꯂꯤ꯫ ꯗꯦꯚꯅ ꯑꯁꯨꯝꯅ ꯃꯇꯝ ꯁꯥꯡꯅ ꯈꯪꯕꯤꯗꯨꯅ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯅꯕꯒꯤ ꯃꯇꯝ ꯄꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯣ ꯀꯩꯗꯧꯕꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯅꯈꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒ ꯃꯇꯝ ꯁꯥꯡꯅ ꯂꯦꯟꯃꯤꯟꯅꯗꯨꯅ ꯏꯁ꯭ꯋꯔꯒꯤꯗꯃꯛ ꯑꯐꯕ ꯂꯝꯕꯤꯗ ꯄꯣꯔꯛꯇꯨꯅ ꯃꯈꯣꯏꯅ ꯍꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯗꯨꯅ ꯑꯐꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯕ ꯌꯥꯒꯅꯤ꯫ ꯃꯗꯨꯃꯛꯅꯤ ꯗꯦꯚꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯑꯗꯣ꯫ ꯗꯦꯚ ꯏꯁ꯭ꯋꯔꯗ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯑꯃ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯔꯊꯅꯥꯗꯣ ꯃꯍꯥꯛ ꯐꯪꯖꯔꯦ꯫ ꯑꯗꯨꯝ ꯍꯥꯏꯅ ꯍꯦꯛꯇ ꯅꯈꯣꯏ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯅꯨꯀꯣ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯂꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁ꯭ꯋꯔꯅ ꯁꯤꯟꯕꯤꯕꯅꯤ꯫ ꯑꯩꯅ ꯏꯃꯥꯒꯤ ꯀꯥꯔ ꯆꯥꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯗꯦꯚꯅ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤ ꯑꯃ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯀꯥꯔ ꯑꯗꯣ ꯆꯥꯝꯕ ꯂꯣꯏꯔꯒ ꯑꯩꯒꯤꯁꯤꯁꯨ ꯆꯥꯝꯕꯤꯔꯝꯒꯦꯔꯥ? ꯑꯩꯅ ꯍꯥꯏ, ꯅꯪꯅ ꯆꯥꯝꯅꯤꯡꯂꯒ ꯅꯁꯥꯅ ꯊꯟꯇ ꯆꯥꯝꯖꯧ꯫ ꯏꯍꯥꯟ ꯍꯥꯟꯕ ꯗꯦꯠꯇꯣ ꯕꯣꯂꯤꯡ ꯁꯥꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯅꯪ ꯀꯔꯤ ꯊꯛꯅꯤꯡꯉꯤ? ꯑꯩꯅ, ꯑꯩꯗꯤ ꯕꯤꯌꯔ ꯊꯛꯀꯦ꯫ ꯃꯗꯨꯗ ꯃꯥꯅ, ꯒ꯭ꯂꯥꯁ ꯑꯃꯔꯥ? ꯑꯩꯅ, ꯅꯠꯇꯦ, ꯕꯣꯇꯜ ꯑꯃ ꯑꯣꯏꯅ ꯊꯛꯀꯦ꯫ ꯗꯦꯠ 5ꯔꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯏ, ꯑꯩꯅ ꯀꯤꯗꯅꯕ ꯗꯦꯠ 5 ꯐꯥꯎꯕꯗꯤ ꯉꯥꯏꯔꯛꯂꯕꯅꯤ꯫ ꯃꯥꯅ, ꯑꯩꯅ ꯅꯪꯒ ꯑꯍꯥꯟꯕ ꯎꯅꯈꯤꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯃꯥꯒꯤ ꯑꯗꯣ ꯉꯥꯎꯕ ꯅꯠꯇ꯭ꯔꯒ ꯏꯁ꯭ꯋꯔꯅ ꯆꯤꯡꯕꯤꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤ꯫
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯍꯤ ꯴꯴ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯥꯡꯂꯛꯈꯤꯕ ꯑꯋꯥꯕꯗꯣ ꯃꯍꯩ ꯆꯥꯕ ꯐꯪꯂꯤ꯫ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯍꯦꯛꯇ ꯇꯣꯛꯊꯣꯛꯄ, ꯑꯩꯅ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯗꯨꯅ ꯅꯪꯕꯨ ꯍꯔꯥꯎꯍꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯨꯁꯤꯟꯕꯗꯤ ꯑꯣꯏꯒꯟꯗꯦ꯫ ꯌꯥꯝꯅ ꯆꯨꯅꯕ ꯃꯤ ꯑꯅꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯅꯪꯅ ꯈꯦꯠꯅꯕꯁꯤꯡ ꯑꯗꯨ ꯊꯥꯒꯠꯄ ꯇꯝꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯃꯤ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯍꯟꯕꯗ ꯇꯝꯒꯗꯕꯅꯤ꯫ ꯃꯇꯝ ꯆꯨꯞꯄ ꯅꯪꯅ ꯑꯗꯨꯝ ꯆꯨꯝꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯂꯥꯟꯕ ꯂꯩꯇꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯑꯣꯏꯕꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯑꯗꯨ ꯍꯔꯥꯎꯍꯟꯅꯕ ꯍꯣꯠꯅꯕ ꯇꯝꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯪꯕꯨꯁꯨ ꯍꯔꯥꯎꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯍꯦꯛꯇ ꯇꯣꯛꯊꯣꯛꯏ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯔꯒ ꯃꯔꯤ ꯁꯦꯝꯕ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯅꯪꯅ ꯃꯔꯤ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯅ ꯍꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯅꯨꯡꯉꯥꯏꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯒꯨꯝꯅ ꯇꯧꯕ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ꯭ꯔꯣ? ꯅꯪ ꯑꯁꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯅꯁꯥ ꯅꯊꯟꯇ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯂꯣꯏ꯫ ꯃꯔꯝꯗꯤ ꯅꯪꯒꯤ ꯑꯣꯏꯕꯗꯣ ꯅꯪꯉꯣꯟꯗ ꯂꯩꯇꯦ꯫ ꯍꯔꯥꯎꯕꯒ ꯑꯣꯏꯖꯕ ꯊꯤꯕꯒ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯌꯧꯔꯕꯣ? ꯑꯩꯈꯣꯏ ꯌꯧꯔꯕꯣ? ꯑꯩꯈꯣꯏ ꯌꯧꯔꯕꯣ? ꯑꯩ ꯉꯥꯏꯕ ꯋꯥꯔꯦꯗ, ꯑꯩ ꯉꯥꯏꯕ ꯋꯥꯔꯦꯗ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯄꯥꯅ ꯁꯥꯎꯔꯒ ꯈꯨꯗꯤꯡꯃꯛ ꯈꯨꯝꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯩ꯫ ꯑꯩ ꯑꯁꯤ ꯈ꯭ꯔꯤꯁꯇ꯭ꯌꯟꯗꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯗꯨ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯃꯤ, ꯍꯛꯆꯥꯡꯗ ꯆꯠꯂꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯔꯕꯁꯨ ꯏꯁ꯭ꯋꯔꯗꯒꯤ ꯀꯔꯝꯅ ꯇꯥꯒꯗꯒꯦ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯆꯃꯝꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯑꯗꯨꯝ ꯕꯣꯔ ꯄꯤꯕꯗꯨ ꯑꯩꯅ ꯄꯥꯝꯂꯝꯃꯤ꯫ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯏꯁ꯭ꯋꯔꯗ ꯑꯩꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯪ ꯍꯥꯟꯅ ꯏꯁ꯭ꯋꯔꯗ ꯆꯪꯖꯗꯨꯅ ꯃꯥꯒꯤ ꯊꯧꯔꯥꯡ ꯑꯗꯣ ꯍꯥꯟꯅ ꯈꯪꯗꯣꯛꯎ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯍꯛꯆꯥꯡꯗ ꯆꯠꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯝꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯍꯥꯟꯕꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯄꯦꯟꯗꯕ, ꯑꯗꯨꯝ ꯄꯦꯟꯗꯕ, ꯀꯟꯅ ꯍꯣꯠꯅꯕ, ꯋꯥꯈꯜ ꯂꯨꯝꯕ, ꯄꯣꯠꯂꯨꯝ ꯐꯥꯎꯕ꯫ ꯗꯦꯕ ꯑꯁꯤ ꯍꯣꯡꯗꯣꯛꯄ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ꯫ ꯀꯌꯥꯝ ꯄꯦꯟꯈꯤꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ꯫ ꯏꯁ꯭ꯋꯔ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯪꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯍꯟꯅꯤꯡꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯇꯧꯍꯟꯅꯤꯡꯈꯤꯕ ꯑꯁꯤ ꯃꯉꯣꯟꯗ ꯊꯥꯖꯕ ꯑꯗꯨꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯣꯡꯅꯕ ꯏꯟꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯍꯣꯡꯕ ꯑꯁꯤꯗꯤ ꯅꯨꯡꯗꯒꯤ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯗꯣ ꯃꯈꯣꯏꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯈꯛꯇꯅꯤ꯫ ꯄꯥꯎ ꯐꯥꯎꯅꯗꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗ ꯂꯩꯅꯨ꯫ ꯑꯩ ꯂꯣꯏꯗ꯭ꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯑꯁꯤ ꯃꯁꯤ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯨ ꯑꯩꯅ ꯊꯥꯖꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯤꯡꯃꯛ ꯂꯥꯏꯅ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩ ꯑꯥꯁꯥ ꯇꯧꯗꯦ꯫ ꯃꯗꯨ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯋꯥꯔꯕ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯀꯟꯅ ꯍꯣꯠꯅꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯏꯁ꯭ꯋꯔꯅ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇꯅꯤ ꯍꯥꯏꯕꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯅ ꯊꯥꯎ ꯊꯥꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯂꯩ꯫ ꯋꯥꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯐꯕꯗꯤ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯑꯣꯏꯊꯣꯛꯂꯤꯕ ꯑꯁꯤ ꯑꯩ ꯏꯁꯥ ꯏꯊꯟꯇꯅ ꯇꯧꯅꯕ ꯍꯣꯠꯅꯗꯕꯗꯒꯤꯅꯤ꯫ ꯖꯤꯁꯨꯅ ꯀꯔꯤ ꯍꯥꯏ? ꯄꯣꯠꯂꯨꯝ ꯄꯨꯔꯤꯕ ꯁꯥ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯎ, ꯃꯗꯨ ꯑꯩꯅ ꯄꯣꯊꯥꯕ ꯄꯤꯕꯤꯒꯅꯤ꯫ ꯑꯩ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯏꯪꯊꯕ ꯄꯣꯊꯥꯕ ꯄꯤꯕꯤꯒꯅꯤ꯫ ꯑꯁꯦꯡꯕꯅꯤ, ꯌꯥꯝꯅ ꯍꯣꯠꯅꯔꯨꯕ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯒꯅꯤ꯫ ꯃꯗු ꯊꯧꯖꯥꯜꯅꯤ꯫ ꯊꯧꯖꯥꯜ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯦꯝꯅ ꯌꯥꯝꯅ ꯍꯣꯠꯅꯔꯨꯕ ꯌꯥꯎꯗꯅ ꯐꯪꯖꯕ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯅ ꯀꯟꯅ ꯍꯣꯠꯅꯔꯨꯗꯨꯅ
ꯐꯪꯕ ꯉꯝꯂꯔꯣꯏꯗꯕ ꯊꯧꯖꯥꯜ ꯍꯥꯏꯕꯁꯤ ꯐꯪꯂꯒ ꯑꯔꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯕ ꯅꯠꯇꯦ, ꯊꯧꯖꯥꯜ ꯍꯥꯏꯕꯁꯤ ꯄꯥꯞ ꯇꯧꯅꯕꯒꯤ ꯄꯥꯡꯒꯜ ꯅꯠꯇꯦ, ꯊꯧꯖꯥꯜ ꯑꯁꯤ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯕ ꯉꯝꯕ ꯑꯗꯨꯅꯤ, ꯃꯁꯤꯗꯤ ꯏꯁ꯭ꯋꯔꯗꯒꯤ ꯄꯦꯜꯍꯟꯅꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯅꯤ, ꯃꯁꯤꯗꯤ ꯅꯪꯕꯨ ꯑꯋꯥꯕ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯅꯕꯒꯤ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯖꯕ ꯄꯥꯡꯒꯜ ꯑꯗꯨꯅꯤ, ꯑꯁꯨꯝꯅ ꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯐꯪꯅꯕ꯫ ꯍꯦꯂꯦꯂꯨꯌꯥ! ꯑꯩ ꯂꯦꯞꯄ ꯂꯩꯇꯦ꯫ ꯖꯤꯁꯨꯅ ꯁꯤꯕꯤꯈꯤꯕ ꯑꯗꯨ ꯃꯤꯁꯤꯡꯗ ꯐꯪꯍꯟꯅꯤꯡꯉꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯗꯤ ꯍꯥꯊꯨ ꯇꯧꯒꯜꯂꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯤ ꯑꯣꯏꯗꯦ꯫ ꯈꯥꯡ ꯍꯩꯕꯒꯤ ꯃꯍꯩ ꯌꯥꯟꯕ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯈꯨꯗꯛꯇ ꯄꯦꯟꯅꯕ ꯍꯣꯠꯅꯕꯗꯒꯤ ꯋꯥꯈꯜ ꯆꯨꯝꯅ ꯏꯁ꯭ꯋꯔꯗ ꯉꯥꯏꯖꯕ ꯑꯁꯤꯅ ꯍꯦꯟꯅ ꯐꯩ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯁꯃꯁ꯭ꯌꯥ ꯈꯨꯗꯤꯡꯒꯤ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯩ꯫ ꯋꯥꯍꯩꯅ ꯅꯪꯕꯨ ꯑꯗꯨꯝ ꯊꯧꯒꯠꯄꯤꯒꯅꯤ, ꯃꯁꯤꯅ ꯅꯪꯕꯨ ꯄꯥꯡꯒꯜ ꯍꯥꯞꯀꯅꯤ, ꯄꯨꯟꯁꯤꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯇꯥꯛꯄꯤꯒꯅꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chingchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite